Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru eba pau English magachani par marfudra matoida Anglo Manipuri Warda British ka sona kiba lampamda leikidraba athobu singbu ningsingduna Manipur ngasi khongjom numit pangthokre Manipur gi Rajapal Ajay Kumar Bhalan hairi haukiba thakare asida Manipur dam hau sagi fevum hanjinhanaba amasung tangdu leitaba amadi santi lehnaba thorang kayamarom lokhotle Kamjong zila gi Gampal amasung hayeng khulgi yumsing asi masak khangtaba singna mai thakre district magistrate na zila asida curfew lokthokre Kendri gi ngaksan mantri Rasna Singh na hairi Jammu Kashmir gi Pahalgam terrorist attack Janaba Singh mathakta akan bathabak lakhokani amasung Gray Mantri Amit Shah hairi kha thangba Kashmir gi Pahalgam terrorist attack tamyo kya lekhitaba adu bharat machak khudimakta nungaitaba poi Manipur ngasi khongjom numit pangthokre English imga Chanipal marfudra matoida Anglo Manipuri Warda British ka khongjom da sokna khiba lanphamda lekhitaba athobu singbu ningsingduna numit asi pangthokpani mapungaiba thoram Raja Sarkar na sinuna Thobal jila gi kheba singda leba khongjom war memorial da pangthokki thoram aduda Rajapana luchingduna miyamna khongjom lan ningsing khobam amasung pauna brajavasi gi mitamda leikatuna ikai khumnaba utkhi khongjom turel da tarpan kha ki khongjom parba sakpa sankritan amasung khongjom lan drama utpana thoram adugi thuidokpa saktam oikhi pawdam ama Haukiba kumjali sing masanipa matfudra mathoigi Anglo Manipur War gi khongjom lanphamda mama lebak Manipur gi ningtam honabada thawaina ponta pikraba athobujing gi maphamda ngasi state asina awangba thaktai kai konaba utkre Manipur lengana chinduna khongjom ke bachingda pangthokpa khongjom degi mapung oiba palan thoram atuda Manipur gi governor Ajay Kumar Bhalana luchingduna khongjom ke bachingdonda leiba athobujing gi ningsing khubamda haile katuna ikai kunaba utki Masigi tungda Manipur Rifles ki troop amana tobusingi mapamda Guard of Honor gun salute piduna kai kunba utki keba singdonda leiba tobusingi kubamda haile katpa lorba matungda governor na singduna keba singkhongda leiba toba pauna barjabase ki mitamda laikatuna ikai kunba utki masigi tungda governor na khongjom turenda kumduna tobusingi mapamda tarpan katki tarpan kalaba matungda governor na sankritan mandopta pangthokpa sankritan dasu saruk yaki haile katpa thoram lorba matungda governor na Kasigi palan thoram adugi mapung oiba thoram pangthokpham oiriba main hall da laktuna miyam da wangang khi Manipur gi civil amachung Manipur gi official kayana charuk yakhi Kashpani Imphal gi pawgi damak thobal degi chobam binoy Manipur gi tongan balup sing amasung Manipur gi mapanda Manipuri singna khundaba mafam sing dasu ngosi khongjom numit pangthok naki Imphal Thambal sangne da pangthokpa khongjom mi thorom da hanagi Mukhyamantri Nongthombam Biren singna Manipur gi ningtamba ngakna bugi lanfam da lekhiraba athobu singi mafam da ikai khumna bu utkhi Sri Biren hai khongjom nimita ekhoida haukiba matam adubu ningsing hanbata natana makhoina pangthokkiba thabak sing adu ngaktuna amasung yokhotuna thamba haibasi ekhoigi ithawni haibadu ningsing hali All Manipur United Clubs Organization Amuko, Kongpa Social Development Organization, Sanalaibak Manipur Haksang Sazel, Thangta Sindam Sanglen Nambol, Manipur Cultural Integration Conference na numit asi pangthokhi, Khongjom numit kamari lenena Saite Seba Samiti Kaksing na sinba, Thorum ama dalarik nina bagi, Thorum ama Library and Information Center Kakching da pangthokre, Thorum atu da pongna brazabasi ama di athawa singi mapamda haikalikat tamduna ikai khumna bu utki. Khongjom numit palanga mari lenena ngasi Khongjom War Memorial Complex se idan tawbagi thoram ama pangthokre District Administration Thawal gi lamchi makhada tongan balup singna punna sinba thoram aduda nupi kuntrator yana mioi jamakun marina idan tawki Kakching gi manaw singda ngasi numit asida British land misinga songna kiba akan balan phamda thawaina ponta pikraba wangkai mairaba yauna Manipur gi athoba land misingi maphamda ikai khamna bu utpegi thoram amasu manaw chingda leba ningsing khubamda pangthoki thoramduda Thangzam Arun Kumar Singh MLA na luchingduna miyamna athobu singi maphamda leikatuna ikai khumnabu utki Justice Committee on Anglo-Manipuri War lisimga Chani Parmal for Dharmatoy Martyrs and Freedom Fighter of Kangleipak Manipur Major Wangkai Mairaba Memorial Trust amasung People's Museum Kakching amadi Leisangthem Amu Memorial Trust na thoram adu punna sinbani Khongjom landing sing numit kamari lenena pangthokpa thorom de yumpham oiba akhanaba pawgi saktam ama Akasvani Imphal I kaw pambuna ngasi numidang pung 3:45 da sandokani Manipur gi Rajapal Ajay Kumar Bhalan hairi haukiba thakare asida Manipur dam hausa gi phebam hanjinana ba amasung tangdu leitaba amadi santi lehnana ba thorang kayamarom lokhatle
Thawbal Jilagi Khongjom da leba Kheba Chingi Khongjom Lan Ningsing Khubam da ngasi pangthokpa Khongjom numit thorom da wa ngangbada Rajapal na hai tongan ba phurup singim rakta wari sanana ba thabak paikhatle mang na hai khulai thadok na dana local agliba thorang sing thaninga oina mai pakle Rajapal na hai security force na mafam kya da thi bohum amasung area domination tawbagi thabak lep na chathari masina maram oduna namduna sel khaiba amasung tonga sandokpa kaya phagat pangamle mang hai English em gachani pa maframa togi khongjom lan asi sumnagi khulai khakti gi lan nate mama leba ki mingchat marewa ningba amasung masamarom dom lepchana bagi lani Rajapal na hai ekhoi gi ipa ipu singna Manipur gi ningtamba amasung amato oiba saktam ngak na bagi damakta chap yungna lepki Manipur lan mina thongna lingzel asi mioi bagi itihasa top mapam ama kanduna lehoragane Rajapal na hai Khongjom gi itihas asi ekhoi gi thongna pharaba ipa ipu sing adubu ningsing ba khakta nate naha singda lebak nimbagi wakholon ponba khumang choksin ba chakop amaso nungaya phaba Manipur ama oinina bagi lamjing mairani Sri Ajay Kumar Vala na hai lebak ki apun ba saktam ngakpa amasung mipal tangdana isag iromdom lepchaba ngamba ipa ipu singna honaramba adu ngakna thamba haibasi ekhoi pumnamaki thodangni Rajapal na hai One of the most crucial aspects of this journey has been the emphasis on disarmament and restoring law and order. My appeal for voluntary surrender of arms has given encouraging results. This is an effort that reflects the collective will of people to build a safer and more progressive Manipur. Besides, we are now undertaking search operations, area domination, so that the security forces in the fringe and vulnerable areas of the hill and valley districts of the state ensure that no further incidents of violence take place. During these operations, even people involved in illegal extortion activities and rumor mongering have also been arrested, taken into custody. Illegal arms have been recovered, and we hope that we will definitely progressing toward a total peace in the state. Indian Medical Association South East Manipur Branch ke Ahumsuba Foundation denga se Jiban Hospital Kakchingi auditorium da pangthokre thorom adugi saruk amoina communicating and communicable disease highway hiram da continuing medical education pangthoki health services ki director Dr. Chambo Golmai Kakchingi chief medical officer Thaudam Rajena Chingba Musing thorom adu da saruk yakhi pawhi marakta na atemba break ama Nungairaba Paugel, Orthopedics, Joint Replacement amasung Sports Injuries da Chahi Kunmanga hena experience leiraba Bharati maming leiraba Dr. Dhananjay Gupta, Fortis Hospital, Basant Kunz, New Delhi gi Akanaba OPD, Lagliba April Kunmanga Irai Numit, Ayuki Pungtara digi nungthil pungani pauba, Trevi Hospital, Lango Laimanai da hangdok cheragani. Appointment gi damak 8805-75363 the contact tawbiyo, tangna phangba khudung chaba silobiho. Tabiriba Pawasi Akasvani Imphal Ligini Kamzong Zilla gi Gampal amasung Hayeng Kulgi Yum Sing ngasi masak khangdaba singna mai thakre aikhogi ukhul pawmi sorting simren hai thogdo asing asi ayuk thokibani ikang khangduna yum mai tharakpa aduda poche kaya amang ata thokre thogdo asigi paw hekta baga ahenba security force sing changsinduna chena bamyu sing fana na ba amade makhata na pamdaba thogdok thokna ba thorang lokhotpa hore masigalune na yum mai chapagi thogdok ta awa ana taraba myu sing da khudagi oiba tengbang pine na ba thabak paikhat pa hokre hairi amorom da Kamzong Zilla da ngasdegi BNSS ki section chama humbuhumdegi subsection 1 gi makhada athingba thamkre athingba asigi makhada zilla asigi myoising yumdegi mapan thokpa yadaba amadi atei thabak thorom sing pangthokpa yaroi hairi Zilla asigi district magistrate na thokpa cherol man hai Zilla asigi Gampal amadi hayang kulgi yumsing second daba singna mai thadok ramabuga mari lene na orekliba phibam asida makhata ba pamdaba thodok sing thokdana bagi damak thorang asi lakholapani thamliba athingba asinga sinuthil pung ani digi chanaba hokre makhata ba hukum ama thoktriba fawa chanaki gani Amoromda hariba athingba asida essential amadi santi raksa ngakpada mathau toriba sarkar gi agency singi onadi komthokani aduga luhongba misimina amadi ate lining laishoga marine na bathabuk singi onadi zilla asigi SP degi natraga district magistrate degi hana yaba logodabani hairi Purbachan Hills Mongzam na sindana ngasi Imphal is Zilla gi Mongzam da malengi English language day thorom pangthokre thorom aduga marilena na angang singi oiba isai amadi sering tangdum na basu pangthokhi Seida Thopang Loop Imphal na sindana malengi lairiki numit lisingani kun mangagi thorom ngasi Manipur Press Club Imphal da pangthokre thorom adugi saruk amu oina
Kamal Toizambada Haisnam Basanta Kumar Award Kusinaki amasung naha oiriba Serengbasing Unabagi Thorop amasu pangthoki Seita Thokpam Lupna Chei Kuding Putopa Chefong Saklongi Taranipan Shuba edition shoot thorum aduda fonki Paugi Maraktan atemba break amu Zakong gi pot oi phangi ye. Zakom da nate imung da changba pot khuding ma Smartphone ju phangi ye. Majo Hapta Kaishampat Sega Road Konjeng Hazari Lekayamati Thobal Achauba opposite District Transport Office. Akasvani Imphal legi pau tabiri Kendra ki ngaksal Mantri Rajnath Singh na haidi Jammu Kashmir ki Pahalgam terrorist attack the Chenaba Singh mathakta akanba thabak lokakani New Delhi dinga si pangtopa Indian Air Force ki thoram amada wangang bada Sri Rajnath na hai Varat na terrorism ki thong sing marupang na muthat na bakkan honari mang na hai Pahalgam thokdok the Chenaba Singh lem na tharoi mang na hai lebas na terrorism ki thong sing thena na ba sem saduna leire Thodo udugi matanda yaning da ba phongdol uduna Sri Rajnath na thodo ududa lekhidraba miyoi singi imung manungi awabada saruk yari hairi Amaromda Sri Rajnath na ngasi services ahungi makok tongba official singa hojik oriba Kashmir tampa ki security ki fivum khanakre paukhren hai hiram aduda mifam aduda lanmi ki makok General Upendra Dwivedi Navy ki makok Admiral Dinesh Tripathi Air Force ki makok Air Chief Marshal AP Singh amasung atay makok tongba official singna Pahalgam attack adugi tungda orekliba security ki fivum ngaksan mantri da khangan ki Gृह मंत्री अमित शाह ने हारी खाथंगबा कश्मीर के पहलगाम टेररिस्ट अटैक दा मियोय क्या लेखेदब अदु भारत मचा खुदिमक्ता नुंगाइतब पोई मांग हाई मरा लेजदब मिसम सिंह हाट की टेररिस्ट सिंह अदु लेम थारोय श्रीनगर गृह मंत्री ना लेखेदब सिंह अदु की मफमदा लेकतुन इकाय खुमनब उतखी मांगना पहलगाम दा थोंगलब मतुंगदा थोगदो अदुदा सोकपदेगी गवर्नमेंट मेडिकल कॉलेज अनंतनाग हॉस्पिटल दा चतुना मफम अदुदा लायंग लिबे सिंह फिबम यंगसिंखी थोगदो अदुदा लम कोइबे मियोय कुंतरुक सिकी अटैक याना असो ओपन नंखिबनी Gृह मंत्री अमित शाह ngasi numida wairam Srinagar de leba Rajbhavan da security awamuta ki mipam amba pangthoktuna hauji oriba phibangi matang da khanakre mipam aduda security force intelligence amasung administration gi makok thongba official sing sar yaki terrorist attack aduda lekhidreba singi imumunungda lupa lakh tara phibam luna sopo singdana lupa lakh ani amasung khara sopo singdana lupa lakh amamam gi kheti param piragani haina Jammu Kashmir sarkar na lokthokre Congress President Malik Arjun Kharge amasung dolgi makok thongba Luchingba Rahul Gandhi na Pahalgam terrorist attack ki matangda Gृह मंत्री अमित शाह ga wari sanakre amasung sarkar ga terrorism thengnabada mapung phana sagolkani haina phongdokre social media da thaga pawarol amada Sri Kharge na hai tamthiraba terror attack aduda jenaba sing chera pidina tokloidabani Sri Rahul Gandhi na hai awaba taraba imung singda achumba wayal phanganpam thoi hauzik sanabagi pau Waikhom Chitradhani degi Lining Thau Sanamhi Kang Association Sinduna Chathariba Ahan Lining Thau Sanamhi Players Memorial Kendra Wise League Kam Knockout Open Kang Tournament Lisingani Kunmanga gi ngasi sanakiba match ta Oinam Kendra na Wangoi Kendra bu Panjal Kunmathoi Tara Humdoi da Thoikre Chandel Jila gi Ahan United Southern Area Inter Village Cup Lisingani Kunmanga gi ngasi sanakiba match ta UBSA Mantakna Funal Sambrun bu Panjal ahum amada Thoikre atopa match amada Jonlang na Unapal bu Panjal mari ahum da Thoikre Tara Suba led TH Kumar Singh Memorial State Level League Kam Knockout Open Tournament Lisingani Kunmanga gi ngasi sanakiba match ta Kennedy FC Bisnupur na Taida Tawul bu Panjal amasino da Thoikre atopa match singda Moirangsa FC Moirang Khunau na JFCC Hairo bu Panjal ahum amada Lairembi FC Lemapopam na Tawul FC bu Panjal ahum amada Thoiki Imphal East Jila ki sector da chathariba Taruk Suba sector trophy Lisingani Kunmanga gi ngasi sanakiba match singda Pirate FC na Brother FC bu Panjal ahum sinoda NNC KC Nongre na YYC Yorbung bu Panjal ama sinoda amadi Hauraiba FC na Takhel FC bu Panjal ama sinoda Thoikre Chahi taramapal makha gi ahum suba MNCA One Day Trophy lisingani kunmari kunmanga gi ngasi sanakiba match singda MPA Thaunauzamna KSDO Kyam Gaiburan amada YWC Langthabalna KCC Kongwa Bazar bu ran chani yankhai mathoida Aksdo Khangabokna LCC Lamsang bu ran chahum humfu tareta RCA Lilongna CYSA Khangabo ran chamanga humphuni thoida cyclone thangmaibana SCCC Singjamai bu ran yankhai ni thoida amadi Chem Cricket Club na crowd bu wicket manga da thoikre Chitrabhanu Aroiba Damaroiba Pau Amukhana
Englishim ga chanipa mafdrama toida Anglo Manipur war da British ka sona khiba lamphamda lekhidraba athobu singbu ningsingtuna Manipur da ngasi khongjom numit pangthokre Manipur Rajyapal Ajay Kumar Valan hairi hokiba tha kharasida Manipur da mahausa gi fevum hanjinana ba amasung tangdu leitaba amadi santi lehenana ba thorang kaya marum lokhatle Kamjong jila gi kampal amasung hayang kulgi yumsing ngasi masak khangdaba sing namai thakre District Magistrate na jila asida curfew lok thokre Kendra ki ngaksal Mantri Rasta Singh na haidi Jammu Kashmir ki Pahalgam terrorist attack ta Chanaba Singh ki matakta akan bathabak lokhotani amasung Griha Mantri Amit Shah haidi kha thangba Kashmir ki Pahalgam terrorist attack ta miyo kya lekhitaba adu Bharat macha khodimakta nungaitaba poi Pauli sari